Hajit leiriba toan ba khulai paiba singna madu destroy to natab hajit leiriba leingak sing sai panbile ko president du leiribani jaga sikai le ge aduga se mapping to gunam de geography mapping to matam de line adum khangba poni kadai de kari thari kamai to ge senna sigi changjel laga thuai ba ngam daba tungi mirol gi namakta ni toreba mayam sing si aduna swai sida khoi leiriba security forces leiriba paramilitary forces leiriba nap ki leiriba mayam sing si kaidore leiki sine ko hangni question ti moi mathau se kari no just somda khoi indomemar gi lambi du thengi bedagi drug putorak pase lakre sona kanda Mizoram da pugi memang leire ada koi na leire posi koi hekta helicopter da pu bana da kano pu bana te garis da pura lapang di fari meam singsi koi tekno bagi da fari wo meam duni paktak na koi popi thare se khanga bani masi illegal ni habisu khanga bani lo yada ba pot ni habisu khanga bani duka haji phau da leire ba sarkar haiba tare haji president nu leire mina kari mata tau de leire basi swais di kari phum thamini akoi gi issue additional ngasagi akugi JDF na tawbase makoina haibasi masi se moina tawripse karigino hena moina che thadar pe matunda akoi ngasi si newspaper phone de kram khangre adu mayamna khogi nuaina ba moina haibata masi se poppy cultivation rabidi against tawbani masi tawriba amse narcotics trafficking tawba kangu mayamna Manipur gi soil Manipur gi khogi chanabi Manipur civilization destroy torpa adu unlawful encroachment haji lamdo sum thugaraga lam mai tha tharaga mogi lamni sum hajalak pa community amana illegal immigrants na masigi against the ancestral land ancestral customary law masigi map se protect tawna ba akhoi defensive ba mechanism amani attack to banate akhoi se isa kanjana ba tawjabani haibasima makoina mahai masila kanjila akhoi no ji parisina karigi government tawdinu wa na issue ma lakpasi masi karigi no haimatamda akhoi gi sigi mamangda tawkanda akoi Manipur gi chingda hill gi sigi governance masida law se phajana leitaba hill area da village la loina pai masida koi na harise village memna loi pai ta di karamba khunsigi village tu gi against the FIR ka palage arigi maham do kai ba popi tharamadi madugi area do government na madu thariba khun mem do maduda karma punishment pi khage kana phaga khage amani di phakre thadokre do aduna akoi gi law se deterrent and suppose akoi na punishment piri se deterrent maruin amuhna tawlakna ba kina na ba tawse mase Manipur sungai leite haibadi Manipur gi chingda law se law and order leite public order leite mi amana tawba samda district magistrate na taka Manipur government na haiba village to gi magi area da tawlamni na masigi khunse da akoi na mi singo tak thoaga kamaina protect tawni law se government na law to legislator akoi na si khalible legislator kumphuse madu law pass tawraga tabak taw haibani aduga hairuraga makoida masi